मेमा तुम्लंबदगी थोंग हांगबगी मखोल ताबदा हौगत्तुना येंगलुबदा थोंग हांगदुना लेरंबदुदा मचागी कादा चंगदुना येंगलुबदा मचानुपी लेरंद्रे मेमा खुंगलै थुना चेंथोरक्तुना मचाबु कोइथि थिजरी असम थीबदा फंगद्रदुना मेमा मिलु पिरांस इहौरई तबना खोंग थांगलकपदा खोंजेल अमा तारई मेमा खोंगलै थुना तारकलिबा खोंजेल अदुंगी माइकैदा ओंथोरकपदा उरे मचानुपीना इंखोल मतोलदा तिनबोंग ओदुना थरो थरो ओलिबदु मेमा थुना मक्सेंसिंदुना मचाबु कवी बेमा बेमा से होगलो बेमा इचा मांगबा यारोय से होगलो इसा कैसे तौरोये लेकाई की मिखोमदुना अनुबु थुनामक हॉस्पिटल दा पुखलमी खुसीसु यावरदुना नुमितुमा हॉस्पिटल दा लैरे मेमदी अदुमक मचागी फिबम अदुबु निंगसिंगदुना कपले कनाना समाबु थेंबा ngamdre डॉक्टर सिंगदुसु कोइचेंजेनुना अनुबु लाइकटनरी खुसी मागी पर्सता हापा हाना पाइनरम सिमदु लौथोक्तुना हापचिली हेक हापगा ऑन तौदुना अरुण गी नंबर दा कॉल तौरई अरुण तुमलमदगी उइरी उइरी फोन गी स्क्रीन दुदा येंबदा हाइफेन ngai मतम कुइरबगी तुंगदा इथा थाजदना तौरकपदुदा अरुण तमना फोन दो पाइखटली खुसी खुसी खोंजल दो फाजिलगा दादा अइना दादा से तुंबा थुकाइरे ngasiदी मिनट खरदा दादा ता येचके आइमा कैदौरगे हायोसे अमु येरपे येतबा तौ लैरेने हयेंसे रिम्स हॉस्पिटल दा अमता लाकेरा अरुण हॉस्पिटल पनबदुदा ममित खंगसिंग सिंगलदुना कैदौरगे कना ngamदबा यावगे लाओ अदुगा खंगलनी दांगान बसु पुरो कैगिनो nganba पुरक्तोसिना यादब्रो मा पुरकपा याये अदो कैदौरगे दो खुमुबा यारे हयेंदो ngana लाओ थम्मगे खुसी फोन दो कगलदुना सोर असंग मोहंदो ए अरुंदी अहिंदो वाखलना फुंबंगनै हॉस्पिटल दा लाओ हाइबा nganba पुरो हाइबा करिगी कनाना कमदौना खनबदा अवाबा मदि ओइरे अदुबु पंथबा तौदना nganbada कॉल तवी अहानबा तौबदा पाइरक्ट्रे हंजिन हंजिन तौरबदा कोना थंगदा nganba इहै हैनिंगदना हेलो बाय कैदौरगे नुंदांग सिदा अरुण इपा पाखना बाय हौजिक हॉस्पिटल दम चलुसलो कोइनु बाय कोना कैदौबा यावरगे अरुण nganbada खुसीन हाइरपा वाहिदु तम्मी nganbasu waridu tarabada थुना मा हगतुना लोइसिनख्रे सोमदना ngसाइदगी कोइचेन चेलिबा डॉक्टर सिंदुगी अमना इने अनुगी इमुंगै बिरबरा मानी आइगी जागी फिबम सिबु डॉक्टर इने कैसु खुदों थिनिंगाय ओइद्रेदा हा आइगी जाबु इबुंगो डॉक्टर नखोइने आइगी जागी थवाइ कनबिबगी इमाना ngamkhै लेतना थागतचरी इने अदुमना हाइबिगनुदा मियामगी दमकनी ngasi अखोइना लैजरिबसे अदो इने ngahak लेरगा आइगी केबिन दा लाकपियो अदो अंगांसे ngahak तंग पथानसिको फनी फनी इबुंगो सैरक्तुदा nganbaga अरुणगसु खुसीगा फोन दा फाउनदुना लाकपदा थेंगनरे खुसीना nganbabu खुदांग पाइदुना चिंगदुना खरा हांगबा मफम अमदा पुथुरई अरुण इंगांगंगना अदुमा इनरई अहुमदो वाहै अमता हाइनदे ngahak तुमिन तुमि लेरबदा nganbana खुसिया कैदौरगे नंगा हिंसिदा कॉल तौरक्लेबसे दांगानबा नखोइदा अनुना करी काइख्रे नखोइदा माहांगना कया मुलानख्रगे लेखा तारे खंजतुना नगोंदगी लापथोक्लेबि माहाकपु करिगी नंगा हंजिन हंजिन चिंगथोक्तुना खोंपांगना नेसिंदुना थमगे खलिबा करिगिनो हाइरक्लिबा वाहाइदुदा nganba करी हाइबनो खंजानै अदोबु तपना खुसी नंना हाइनिंगलिसे करिनो मयेक सेंगो आई बाप ताबा ngamdre दांगानबा ngasiदगी अदुगी वाखल थादोकपिरो लेखा तारबि मानने दांगानबगी इमुंगी इज्जत कनबा ngamloye mahakte kunai हिंथोक्लबि ख्वाइदगी तोलबा मिसंगने महाक पोमोक सिंगथोक्तुना खोंपांगना निसिनबिरनुवो वाहै से हाइरमलगा खुसी अनुगी रुम तमना जिनसिनगे तौबदा nganbana खुदांग ता फादुना नंगना हाइनिंगलिबदो मयेक सेंगदना नंग चटखिबा यारोय हौजिक फावबा खंगद्रे खंगना खंगना खंगसिनद्रिबरा नत्रगना तसेंगना खंगदबरा खुसी आई तसेंगना खंगदबने आइबो मुक्तंगदि बाप तहलो कैदोगे खुसीना वारी पुंबलीदुना तहल्लदुना मुक्सु मखा तारई
ꯑꯅꯨꯁꯦ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯗꯨꯗꯒꯤ ꯋꯥꯅ ꯀꯟꯖꯔꯛꯄꯅꯤ ꯑꯗꯨꯅ ꯃꯥꯕꯨ ꯑꯃꯨꯛ ꯑꯁꯤꯕꯒꯤ ꯈꯌꯥꯅꯨꯡꯗ ꯆꯤꯡꯁꯤꯟꯕꯤꯔꯅꯨꯋꯣ ꯉꯥꯟꯕ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯆꯩ ꯃꯕꯨꯛꯅꯤꯡꯗꯁꯨ ꯃꯄꯥꯕꯨ ꯋꯥꯔꯧꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯗꯨꯃꯗꯤ ꯎꯠꯊꯣꯛꯇ꯭ꯔꯦ ꯄꯥꯏꯔꯝꯕ ꯈꯨꯁꯤꯒꯤ ꯈꯨꯠꯇꯨ ꯊꯥꯗꯣꯛꯇꯨꯅ ꯑꯅꯨꯅ ꯂꯩꯍꯧꯔꯤꯕ ꯔꯨꯝꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ ꯁꯣꯝꯗꯁꯨ ꯑꯅꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯂꯩꯔꯝꯃꯤ ꯉꯥꯟꯕ ꯔꯨꯝꯗꯨ ꯍꯦꯛ ꯌꯧꯕꯒ ꯊꯣꯡꯗꯨ ꯁꯠ ꯍꯥꯡꯗꯣꯛꯏ ꯎꯔꯦ ꯇꯅꯧꯔꯕꯤ ꯃꯥꯏꯊꯣꯡꯗꯨꯗ ꯏꯃꯛꯃꯛꯅ ꯇꯥꯏꯐꯦꯠ ꯇꯥꯔꯕꯤ ꯀꯨꯆꯨ ꯁꯛꯐꯝ ꯑꯗꯨ ꯎꯔꯨꯕꯗ ꯉꯥꯟꯕ ꯁꯤꯟꯊꯒꯅꯨ ꯌꯥꯗꯦ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯃꯦꯝꯃ ꯏꯉꯛꯉꯛꯅ ꯏꯕꯨꯡꯉꯣ ꯀꯅꯥ ꯊꯤꯔꯛꯄꯅꯣ ꯅꯪꯕꯣ ꯏꯃꯥ ꯑꯩꯁꯦ ꯈꯨꯁꯤꯒꯤ ꯃꯃꯥꯟꯅꯕꯅꯤ ꯃꯤꯡꯅ ꯉꯥꯟꯕ ꯀꯧꯏ ꯑꯣ ꯐꯔꯦ ꯐꯔꯦ ꯏꯆꯥꯗꯤ ꯄꯥꯎ ꯊꯨꯅ ꯐꯪꯉꯤꯗ ꯏꯃꯥ ꯈꯨꯁꯤꯅ ꯍꯥꯏꯔꯛꯄꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯥꯒ ꯉꯥꯏꯍꯥꯛ ꯂꯩꯃꯤꯟꯅꯔꯝꯃꯣ ꯏꯃꯥꯅꯦ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯍꯣꯏ ꯏꯃꯥ ꯃꯦꯝꯃꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯅꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯑꯅꯨ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ ꯋꯥꯍꯪꯗꯨꯒꯤꯗꯃꯛ ꯂꯥꯛꯄꯤꯔꯤꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪꯗꯤ ꯁꯦꯡꯗꯣꯛꯀꯦ ꯈꯟꯅ ꯂꯥꯛꯆꯕꯅꯤ ꯀꯔꯤꯒꯨꯝꯕ ꯁꯦꯡꯗꯣꯛꯍꯧꯗ꯭ꯔꯕ ꯇꯥꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯔꯧꯅꯍꯧꯔꯅꯤ ꯈꯟꯗꯅ ꯂꯥꯛꯄꯤꯗ꯭ꯔꯕꯁꯨ ꯌꯥꯔꯕꯁꯤꯗ ꯂꯩꯈꯥ ꯇꯥꯔꯕꯤ ꯃꯃꯜ ꯌꯥꯎꯗꯕꯤ ꯑꯩꯒꯤꯗꯃꯛ ꯃꯇꯝ ꯑꯃꯨꯛ ꯃꯥꯡꯍꯟꯕꯁꯦ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯕꯅꯤ ꯋꯥꯔꯧꯒꯦ ꯍꯥꯏꯔꯕꯁꯨ ꯊꯤꯡꯖꯔꯣꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯔꯤꯁꯤꯗꯤ ꯇꯥꯕꯤꯌꯨ ꯋꯥꯔꯤꯗꯨ ꯇꯥꯕꯒꯤ ꯀꯥꯟꯅꯕꯁꯤꯅ ꯀꯔꯤꯅꯣ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯥꯔꯛꯂꯤꯕ ꯁꯕꯜꯁꯦ ꯁꯤꯅꯕꯅꯤ ꯀꯅꯥꯒꯤ ꯊꯃꯣꯏ ꯑꯩ ꯃꯗꯨ ꯈꯪꯗꯦ ꯑꯅꯨ ꯅꯪ ꯑꯩꯕꯨ ꯀꯥꯎꯕ ꯉꯝꯂꯗ꯭ꯔꯣ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯍꯧꯖꯤꯛ ꯋꯥꯍꯪꯗꯨꯒꯤ ꯀꯥꯟꯅꯕꯅ ꯀꯔꯤ ꯑꯅꯨ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯑꯅꯨ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯤ ꯂꯝꯍꯦꯟꯕꯤ ꯄꯤꯔꯥꯡ ꯃꯍꯥꯛꯁꯨ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯔꯤꯕ ꯄꯤꯔꯥꯡꯗꯨꯅ ꯃꯤꯀꯞꯁꯤꯗ ꯑꯣꯜꯂꯕ꯭ꯔꯥ ꯅꯨꯖꯥꯗꯨ ꯂꯣꯟꯊꯣꯛꯇꯕꯤ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯌꯦ ꯅꯨꯡꯁꯤꯈꯤꯅꯤ ꯉꯁꯤꯗ ꯅꯠꯇꯦ ꯍꯌꯦꯡꯇ ꯅꯠꯇꯦ ꯑꯗꯨꯃꯛ ꯅꯨꯡꯁꯤꯈꯤꯅꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯟꯁꯤꯕꯨ ꯃꯃꯜ ꯂꯩꯍꯟꯗꯕꯗꯤ ꯅꯨꯡꯁꯤꯗꯕꯅ ꯍꯦꯟꯅ ꯐꯠꯇꯕ꯭ꯔꯅꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯑꯩ ꯅꯪꯕु ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ ngasi ꯐꯥꯎꯕꯗ ꯑꯅꯨꯒꯤ ꯊꯃꯣꯏꯅ ꯉꯥꯟꯕꯕꯨ ꯊꯃꯣꯏꯁꯤꯡꯅ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯤ ꯐꯥꯎꯁꯨ ꯐꯥꯎꯔꯣꯏ ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯑꯩꯕꯨ ꯑꯣꯠꯄ ꯄꯦꯟꯗ꯭ꯔꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯥꯠꯄ ꯂꯥꯛꯏꯕ꯭ꯔꯣ ꯅꯈꯣꯏ ꯄꯨꯝꯅꯃꯛꯅꯁꯨ ꯍꯤꯡꯍꯟꯕ ꯄꯥꯝꯗꯕ ꯑꯩꯁꯦ ꯑꯩ ꯍꯤꯡꯅꯤꯡꯗꯤꯌꯦ ꯑꯩ ꯄꯨꯟꯁꯤꯕꯨ ꯀꯤꯌꯦ ꯑꯩ ꯍꯤꯡꯕ ꯌꯥꯝ ꯋꯥꯏ ꯑꯩ ꯍꯤꯡꯅꯤꯡꯗꯤꯌꯦ ꯑꯅꯨ ꯀꯞꯅꯗꯨꯅ ꯌꯥꯜꯂꯤꯕ ꯗ꯭ꯔꯤꯞꯀꯥꯗꯨ ꯆꯤꯡꯊꯠꯂꯝꯃꯤ ꯈꯨꯁꯤ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯑꯅꯨꯕꯨ ꯐꯥꯏ ꯑꯅꯨ ꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯕꯁꯦ ꯈꯨꯁꯤ ꯑꯩ ꯍꯤꯡꯅꯤꯡꯗꯤꯌꯦ ꯑꯩꯕꯨ ꯍꯤꯡꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩ ꯍꯤꯡꯕꯁꯦ ꯌꯥꯝ ꯋꯥꯏꯌꯦ ꯈꯥꯈ꯭ꯔꯦ ꯉꯁꯤꯗꯤ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯅꯥꯅꯁꯨ ꯂꯥꯟꯕ ꯉꯝꯗ꯭ꯔꯕ ꯁꯛꯎꯗꯕ ꯁꯝꯕꯜ ꯑꯃ ꯊꯃꯣꯏ ꯃꯥꯅ ꯌꯥꯗ꯭ꯔꯁꯨ ꯍꯥꯏꯅꯤꯡꯕꯗꯤ ꯍꯥꯏꯈ꯭ꯔꯦ ꯆꯤꯝꯕꯥꯜ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯉꯛꯄꯅꯤ ꯅꯣꯡꯗꯝꯕ ꯗꯣꯛꯇꯔꯗꯨꯅ ꯑꯅꯨꯕꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯨꯁꯥꯏꯗ ꯑꯦꯇꯦꯝ ꯇꯧꯔꯝꯕꯅꯤꯅ ꯁꯥꯏꯀꯣꯂꯣꯖꯤ ꯗꯣꯛꯇꯔ ꯑꯃ ꯇꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯦꯗꯃꯤꯠ ꯇꯧꯅꯕ ꯃꯦꯝꯃ ꯑꯅꯨꯕꯨ ꯄꯨꯗꯨꯅ ꯅꯔꯁꯇꯨꯅ ꯇꯥꯛꯂꯛꯂꯤꯕ ꯔꯨꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ ꯃꯦꯝꯃ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦꯕ ꯗꯣꯛꯇꯔ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯊꯣꯔꯛꯄꯗ ꯎꯔꯦ ꯁꯛꯇꯝ ꯑꯃ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯗꯣꯛꯇꯔ ꯑꯗꯨ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯈ꯭ꯔꯦ ꯑꯅꯨꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯉꯛꯆꯥꯟꯅꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯇꯝ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯅꯪꯒꯤ ꯂꯦꯞꯇ ꯈꯣꯡꯆꯠꯅ ꯂꯥꯛꯂꯕꯔꯥ ꯄꯨꯔꯛꯇꯨꯅ ꯉꯥꯏꯖꯔꯛꯄ ꯕꯁꯟꯇ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯉꯛꯆꯥꯟꯅꯅ ꯌꯦꯡꯅꯔꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔꯗꯨꯅ ꯏꯃꯥ ꯌꯥꯅꯤ ꯍꯦꯛꯇ ꯂꯦꯡꯁꯤꯟꯕꯤꯔꯣ ꯑꯅꯨ ꯃꯃꯥꯒ ꯆꯪꯂꯛꯇꯨꯅ ꯗꯣꯛꯇꯔꯗꯨꯒ ꯃꯥꯌꯣꯛꯅꯅ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯊꯩ ꯗꯣꯛꯇꯔꯗꯨꯅ ꯍꯥꯟꯅ ꯇꯞꯅ ꯋꯥꯔꯤ ꯍꯧꯔꯛꯏ ꯏꯆꯟꯒꯤ ꯃꯤꯡꯁꯦ ꯑꯅꯨꯄꯃꯥ ꯍꯥꯏꯕꯅꯤꯀꯣ ꯃꯥꯅꯤ ꯗꯣꯛꯇꯔ ꯑꯣꯀꯦ ꯑꯩꯒꯤꯅ ꯄꯥꯔꯤ ꯀꯧꯏ ꯀꯩꯁꯥꯝꯄꯥꯠꯇꯒꯤꯅꯤ ꯏꯃꯥ ꯉꯥꯏꯍꯥꯛꯇꯪ ꯃꯄꯥꯟꯗ ꯊꯣꯛꯄꯤꯒꯦꯔꯥ ꯑꯩꯁꯦ ꯁꯨꯝ ꯀꯥꯎꯟꯁꯤꯂꯤꯡ ꯈꯔ ꯄꯤꯖꯅꯤꯡꯕ ꯍꯣꯏ ꯏꯕꯨꯡꯉꯣ
ꯃꯤ ꯑꯃ ꯃꯆꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈꯤ꯫ ꯄꯥꯔꯤ ꯃꯤ ꯑꯃꯅ ꯊꯣꯡꯒꯤ ꯃꯄꯥ ꯂꯥꯟꯈꯤꯕꯒ ꯇꯞꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯏ꯫ ꯀꯝꯗꯧꯔꯤ, ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ? ꯗꯣꯛꯇꯔ, ꯑꯅꯥꯕꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯏꯅ ꯍꯪꯕꯤꯒꯦꯔꯥ? ꯑꯦꯅꯤꯋꯦ, ꯅꯪꯁꯦ ꯀꯩ ꯂꯝꯗꯒꯤꯅꯦꯕ? ꯃꯣꯏꯔꯥꯡꯗꯒꯤꯅꯦ ꯗꯣꯛꯇꯔ꯫ ꯑꯗꯨ ꯀꯩꯅꯣꯝꯇ ꯍꯥꯏꯕꯤꯌꯨ ꯗꯣꯛꯇꯔ꯫ ꯗꯣꯛꯇꯔ ꯍꯥꯏꯕ ꯃꯤꯡꯗꯣ ꯀꯧꯔꯛꯀꯅꯨꯗ, ꯋꯥꯔꯤ ꯁꯥꯕꯗ ꯒꯦꯞ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯏ꯫ ꯀꯧꯐꯝ ꯊꯣꯛꯄ ꯃꯤꯡꯀꯧ ꯀꯧꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯐꯔꯁꯤ ꯇꯣꯛꯑꯁꯤ, ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯅꯪꯕꯣ? 12 ꯁꯨꯔꯦ ꯗꯣꯛꯇꯔ꯫ ꯑꯣ, ꯑꯗꯨꯛ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯪꯅ ꯀꯔꯤꯒꯤ ꯁꯨꯁꯥꯏꯠ ꯑꯦꯇꯦꯝ ꯇꯧꯔꯤꯕ? ꯑꯅꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯄꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯄꯣꯛꯁꯤꯗ ꯀꯔꯤꯒꯤꯅꯣ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯒꯦ ꯈꯜꯂꯤꯕ? ꯍꯣꯏ, ꯁꯤꯈꯤꯕ ꯅꯪꯒꯤꯗꯤ ꯐꯔꯦꯅꯦ, ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯒꯤꯗꯤ ꯈꯟꯗꯕ꯭ꯔꯥ? ꯅꯪꯅ ꯁꯤꯈꯤꯕ ꯇꯥꯔꯗꯤ ꯅꯪꯒꯤ ꯏꯃꯥꯅ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯍꯧꯒꯅꯤ ꯍꯥꯏꯕꯗꯤ ꯅꯪ ꯈꯟꯊꯗꯕ꯭ꯔꯥ? ꯅꯪ ꯈꯛꯇꯒꯤ ꯑꯣꯏꯕ ꯑꯄꯤꯛꯄ ꯋꯥꯈꯜꯗꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯒꯦ ꯈꯜꯂꯤꯕ ꯀꯩꯒꯤꯅꯣ? ꯑꯩꯁꯨ ꯈꯪꯗꯦ ꯗꯣꯛꯇꯔ, ꯑꯗꯨꯕꯨ ꯑꯩ ꯍꯤꯡꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯏ, ꯑꯩ ꯍꯤꯡꯅꯤꯡꯗꯦ꯫ ꯄꯨꯟꯁꯤꯕꯨ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯁꯤꯒꯦ ꯈꯜꯂꯤꯕ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯆꯨꯝꯕꯅꯤ ꯈꯟꯕ꯭ꯔꯥ? ꯄꯨꯟꯁꯤꯒꯤ ꯆꯥꯡꯌꯦꯡꯗ ꯅꯪꯅ ꯀꯤꯗꯨꯅ ꯆꯦꯜꯂꯕꯗꯤ ꯅꯪꯕꯨ ꯄꯥꯡꯗꯕꯤꯅꯤ ꯍꯥꯏꯔꯣꯏꯗ꯭ꯔꯅꯦ? ꯆꯩꯅꯥ ꯀꯌꯥ ꯈꯥꯡꯗꯨꯅ ꯍꯤꯡꯕꯕꯨ ꯄꯨꯟꯁꯤ ꯀꯧꯕ꯭ꯔꯅꯦ? ꯑꯗꯨꯒ ꯑꯩꯒꯨꯝꯅ ꯂꯥꯏꯕꯛ ꯊꯤꯕꯁꯤꯕꯨ ꯑꯅꯤ ꯁꯨꯔꯝꯒꯗ꯭ꯔꯅꯦ? ꯑꯅꯨ, ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯃꯊꯦꯜꯅꯤ꯫ ꯍꯔꯥꯎꯕ, ꯅꯨꯡꯉꯥꯏꯕ, ꯀꯞꯄ, ꯅꯣꯛꯄ ꯂꯣꯏꯅ ꯁꯨꯒꯅꯤ꯫ ꯆꯥ ꯆꯟꯗꯅ ꯅꯨꯡꯗ ꯇꯛꯂꯒ ꯃꯅꯝ ꯅꯨꯡꯁꯤꯕ ꯍꯦꯟꯕꯒꯨꯝ ꯄꯨꯟꯁꯤꯁꯨꯅꯦ ꯆꯩꯅꯥ ꯀꯌꯥ ꯈꯥꯡꯂꯒ ꯄꯨꯟꯁꯤ ꯃꯌꯦꯛ ꯁꯦꯡꯕꯅꯤ꯫ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔ, ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯊꯧꯒꯠꯄ ꯍꯩꯇꯕ, ꯊꯧꯗꯕꯇꯅ ꯍꯩꯖꯕ ꯈꯨꯟꯅꯥꯏꯅꯤ꯫ ꯃꯁꯤꯗ ꯂꯥꯏꯕꯛ ꯊꯤꯅ ꯇꯨꯁꯣꯟꯕꯤ ꯑꯣꯏꯅ ꯍꯤꯡꯂꯨꯕꯒꯤ ꯐꯖꯐꯝ ꯂꯩꯇꯦ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯤ ꯑꯃꯁꯨ ꯀꯧꯁꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯀꯩꯒꯨꯝꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯛꯇꯕ ꯂꯩꯔꯁꯨ ꯄꯥꯎ ꯐꯥꯎꯔꯛꯎ, ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯅꯝꯕꯔꯁꯨ ꯄꯤꯅꯔꯕ ꯃꯇꯨꯡꯗ ꯗꯤꯁꯆꯥꯔꯖ ꯇꯧꯗꯨꯅ ꯑꯅꯨꯕꯨ ꯃꯌꯨꯝꯗ ꯄꯨꯊꯔꯛꯂꯦ꯫ ꯉꯥꯟꯕꯁꯨ ꯃꯄꯥꯗ ꯋꯥꯔꯧꯖꯩ, ꯑꯗꯨꯕꯨ ꯑꯅꯨ ꯍꯣꯏꯗ ꯆꯠꯂꯨꯕꯒꯤ ꯃꯔꯝꯗꯤ ꯍꯪꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗꯤ ꯑꯍꯣꯡꯕꯇꯅ ꯊꯜꯂꯤ꯫ ꯑꯗꯨꯛ ꯍꯟꯊꯕ ꯊꯕꯛ ꯑꯃ ꯃꯥꯒꯤ ꯃꯄꯥꯅ ꯇꯧꯔꯝꯕꯗꯨꯗ ꯃꯄꯥꯕꯨ ꯋꯥꯔꯧꯗꯨꯅ ꯅꯤꯁꯥꯗ ꯇꯥꯏꯅꯗꯨꯅ ꯉꯁꯤꯗꯤ ꯑꯐꯕꯗ ꯃꯃꯤꯡ ꯆꯠꯂꯝꯕ ꯉꯥꯟꯕꯁꯨ ꯂꯩꯀꯥꯏꯒꯤ ꯄꯣꯊꯥꯐꯝ ꯋꯥꯔꯤ ꯑꯣꯏꯅꯔꯦ꯫ ꯃꯆꯥꯒꯤ ꯑꯗꯨꯒꯨꯝꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯔꯟꯖꯟ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ꯫ ꯃꯁꯥ ꯃꯊꯟꯇꯁꯨ ꯋꯥꯔꯧꯖꯔꯤ꯫ ꯉꯁꯤꯗꯤ ꯃꯥꯒꯤ ꯑꯊꯦꯡꯕ ꯋꯥꯈꯜꯅ ꯅꯨꯡꯁꯤꯔꯕ ꯃꯆꯥꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯍꯟꯕꯅꯤ ꯈꯟꯕꯗ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ ꯑꯃ ꯈꯔꯗꯤ ꯍꯦꯟꯖꯤꯜꯂꯛꯑꯦ꯫ ꯑꯅꯨ ꯄꯥꯔꯤꯒ ꯋꯥꯔꯤ ꯇꯣꯏꯅ ꯇꯣꯏꯅ ꯁꯥꯟꯅꯕꯅ ꯄꯥꯔꯤꯗ ꯀꯣꯏꯗ꯭ꯔꯦ꯫ ꯄꯥꯔꯤꯒꯤꯗꯤ ꯍꯔꯥꯎꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯅꯨꯅ ꯅꯤꯡꯁꯤꯡꯕ ꯄꯥꯝꯗꯕ ꯋꯥꯔꯤ ꯈꯔ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯪꯂꯨꯗ꯭ꯔꯦ꯫ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯄꯥꯔꯤꯅ ꯕꯖꯥꯔꯗ ꯈꯨꯁꯤꯕꯨ ꯎꯅꯔꯝꯃꯤ꯫ ꯄꯥꯔꯤ ꯈꯣꯡꯂꯩ ꯊꯨꯅ ꯇꯥꯟꯅꯗꯨꯅ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ? ꯀꯔꯤ? ꯈꯨꯁꯤ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯅꯨꯒꯤ ꯃꯃꯥꯟꯅꯕꯤꯗꯨ ꯅꯠꯇ꯭ꯔꯣ? ꯑꯧ ꯃꯥꯅꯦ, ꯅꯣꯡꯃ ꯒꯥꯔꯤꯒ ꯀꯩꯒ ꯄꯨꯂꯞ ꯊꯣꯡꯒꯠꯂꯒ ꯊꯧꯒꯦ ꯇꯧꯔꯝꯕ ꯇꯥꯃꯣꯗꯣ ꯅꯠꯇ꯭ꯔꯣ? ꯑꯁ, ꯅꯨꯃꯤꯠꯇꯨ ꯇꯁꯦꯡꯅ ꯎꯍꯧꯗꯕꯅꯤꯀꯣ, ꯐꯥꯒꯤ ꯑꯣꯏꯅꯁꯨ ꯏꯀꯥꯏꯕ ꯄꯤꯕꯤꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯦ, ꯇꯥꯃꯣꯁꯨ ꯃꯇꯥꯡ ꯆꯥꯗꯅ ꯍꯦꯛ ꯏꯀꯥꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯗꯣ ꯀꯩ ꯍꯪꯒꯗꯕ ꯑꯣꯏꯔꯕꯅꯣ? ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ, ꯑꯩꯁꯦ ꯑꯅꯨꯒꯤ ꯀꯟꯁꯜ ꯗꯣꯛꯇꯔꯅꯤ꯫ ꯃꯥꯅ ꯂꯤꯅꯤꯡꯗꯕ ꯋꯥꯔꯤ ꯈꯔ ꯂꯩꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯅꯪꯉꯣꯟꯗ ꯍꯪꯒꯦ ꯈꯟꯕꯁꯨ ꯀꯨꯏꯔꯕꯅꯤ꯫ ꯈꯨꯁꯤ ꯉꯥꯏꯍꯥꯛ ꯄꯥꯔꯤꯗ ꯌꯦꯡꯉꯤ꯫ ꯃꯇꯧ ꯑꯗꯨꯗ ꯄꯥꯔꯤꯅ ꯃꯥꯒꯤ ꯀꯥꯔꯗ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯤ꯫ ꯈꯨꯁꯤ ꯇꯞꯅ, ꯗꯣꯛꯇꯔ, ꯁ꯭ꯋꯥꯏꯁꯤꯗꯤ ꯃꯤ ꯆꯤꯜꯂꯤ, ꯈꯔ ꯀꯣꯝꯕ ꯖꯒꯥꯗ ꯆꯠꯁꯤꯔꯥ? ꯄꯥꯔꯤꯒ ꯈꯨꯁꯤꯒ ꯃꯤ ꯈꯔ ꯇꯥꯛꯄ ꯐꯨꯠꯄꯥꯠ ꯑꯃꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯈꯨꯁꯤ ꯇꯞꯅ ꯑꯅꯨꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯂꯤꯔꯤ꯫ ꯃꯥꯅ ꯍꯨ ꯊꯛꯄꯒꯤ ꯋꯥꯔꯤ, ꯉꯥꯟꯕꯒ ꯂꯩꯅꯕ ꯃꯔꯤꯒꯤ ꯃꯇꯥꯡꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯕꯗ ꯄꯥꯔꯤꯒꯤ ꯊꯃꯣꯏꯗ ꯑꯅꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝ ꯑꯃ ꯉꯥꯟꯕ ꯑꯅꯨ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯏ꯫ ꯑꯅꯨ ꯉꯥꯟꯕꯕꯨ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯆꯩ꯫ ꯉꯥꯟꯕꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯈꯟꯕꯗ ꯉꯥꯟꯕ ꯑꯅꯨꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ, ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯍꯥꯏꯌꯨ, ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ? ꯑꯅꯨ ꯈꯨꯝꯗꯦ꯫ ꯉꯥꯟꯕ ꯃꯈꯥ ꯇꯥꯔꯛꯏ꯫ ꯇꯁꯦꯡꯅ ꯑꯩ ꯅꯈꯣꯏꯗ ꯑꯩꯈꯣꯏ ꯕꯕꯥ ꯆꯠꯂꯤ ꯍꯥꯏꯕ ꯈꯪꯗꯕꯅꯤ ꯑꯅꯨ꯫ ꯍꯧꯖꯤꯛ ꯃꯗꯨ ꯈꯟꯅꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ, ꯌꯨꯝꯗ ꯍꯜꯂꯣ, ꯊꯦꯡꯈꯤꯅꯤ꯫ ꯍꯜꯂꯣꯏ, ꯑꯩ ꯌꯨꯝꯗ ꯍꯜꯂꯣꯏ꯫
ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯤꯐꯥꯎ ꯑꯩ ꯍꯜꯂꯣꯏ꯫ ꯅꯪꯒꯤ ꯀꯔꯝꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ? ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯐꯪꯗ꯭ꯔꯤꯐꯥꯎ ꯑꯩ ꯍꯜꯂꯣꯏ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯟꯁꯤ ꯑꯃꯕꯨ ꯃꯥꯡꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯨꯡꯁꯤꯅꯕꯅ ꯐꯠꯇꯕ꯭ꯔꯅꯦ? ꯑꯅꯨ, ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯜꯂꯦ ꯅꯠꯇ꯭ꯔꯥ? ꯑꯅꯨ ꯈꯨꯝꯗꯦ ꯉꯥꯟꯕꯅ ꯑꯩꯒꯤ ꯕꯕꯥꯒꯤ ꯑꯊꯦꯟꯕ ꯋꯥꯈꯜ ꯄꯥꯡꯊꯣꯛꯈꯤꯕ ꯊꯕꯛꯇꯨꯒꯤ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯏ꯫ ꯃꯗꯨꯗ ꯑꯩꯒꯤ ꯀꯔꯝꯕ ꯏꯔꯥꯜꯅꯣ? ꯀꯅꯥꯗꯁꯨ ꯋꯥꯔꯧꯕ ꯉꯝꯕꯒꯤ ꯍꯛ ꯑꯩꯉꯣꯟꯗ ꯂꯩꯇꯦ꯫ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯏꯔꯕꯤ ꯑꯣꯏꯔꯨꯕꯒꯤꯅꯤ꯫ ꯑꯅꯨ, ꯇꯁꯦꯡꯅ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ? ꯑꯅꯨ ꯇꯥꯔꯛꯀꯦ ꯇꯧꯔꯝꯕ ꯄꯤꯔꯥꯡꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯗꯦ, ꯑꯩ ꯅꯪꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯅꯪꯅ ꯅꯨꯡꯁꯤꯔꯕꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ꯫ ꯑꯣ, ꯅꯪꯒꯤ ꯑꯩꯒꯤ ꯃꯔꯤ ꯉꯁꯤ ꯉꯔꯥꯡꯇꯒꯤ ꯅꯠꯇꯦ꯫ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯔꯣꯏꯌꯦ꯫ ꯑꯩ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯀꯅꯤ, ꯑꯩꯒꯤ ꯁꯥꯒꯩꯒꯤ ꯃꯧ ꯑꯣꯏꯅꯕꯒꯤꯗꯃꯛꯇ꯫ ꯉꯥꯟꯕ ꯉꯥꯡꯅ ꯉꯥꯡꯅ ꯑꯅꯨꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏ꯫ ꯗꯗꯥ, ꯊꯥꯗꯣꯛꯑꯁꯦ, ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ, ꯗꯗꯥ! ꯑꯩꯁꯦ ꯂꯩꯈꯥ ꯇꯥꯔꯦ, ꯃꯃꯜ ꯌꯥꯎꯗ꯭ꯔꯦ ꯈꯟꯗꯨꯅ ꯏꯌꯥ ꯌꯥꯔꯅꯤ ꯈꯜꯂꯤꯕ꯭ꯔꯥ? ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯉꯥꯟꯕ ꯇꯥꯔꯛꯀꯅꯨ ꯌꯥꯗꯦ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ꯫ ꯉꯥꯟꯕ ꯋꯥꯔꯧꯅ ꯑꯅꯨꯕꯨ ꯀꯧꯖꯔꯛꯏ꯫ ꯑꯅꯨ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯅꯪ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ꯫ ꯑꯩꯒꯤ ꯏꯃꯥꯡꯗ ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ꯫ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯅꯪꯒꯤꯅ ꯍꯥꯏꯕ ꯃꯐꯝ ꯑꯃꯠꯇ ꯂꯩꯇꯤꯌꯦ꯫ ꯑꯅꯨ ꯀꯞꯂꯤꯕꯗꯣ ꯐꯥꯖꯤꯟꯗꯨꯅ ꯄꯤꯔꯣꯏꯅꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯕꯨ ꯄꯥꯝꯗ꯭ꯔꯦ, ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯏꯁꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯗꯣ ꯂꯝꯂꯥꯟꯕ ꯃꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯈꯤꯕꯅꯦ꯫ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯑꯩꯁꯤ ꯑꯣꯛꯇꯕꯤꯅꯦ, ꯃꯃꯜ ꯄꯤꯔꯒ ꯌꯥꯕꯤ ꯑꯣꯛꯇꯕꯤ꯫ ꯉꯥꯟꯕ ꯑꯅꯨꯗ ꯈꯨꯄꯥꯡꯅ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯤ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯑꯩꯕꯨ ꯅꯪꯒꯤ ꯅꯈꯨꯠ ꯄꯦꯟꯅꯕ ꯐꯨ꯫ ꯑꯩꯉꯣꯟꯗ ꯐꯨꯔꯒ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯀꯣꯛꯀꯅꯤ ꯈꯜꯂꯕꯗꯤ ꯑꯩꯕꯨ ꯐꯨꯑꯣ ꯗꯗꯥ, ꯁꯦ ꯅꯪꯒꯤ ꯅꯈꯨꯠꯇꯨꯅ ꯑꯩꯕꯨ ꯄꯦꯟꯅꯕ ꯐꯨꯑꯣ꯫ ꯑꯅꯨ, ꯅꯪꯒꯤ ꯗꯗꯥꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯅꯨꯡꯅ ꯆꯥꯎꯕ ꯇꯥꯏꯕꯪꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯄꯥꯞꯅꯤ꯫ ꯑꯩꯒꯤ ꯏꯌꯥꯟ ꯌꯥꯟꯁꯤꯟꯅꯕ ꯄꯨꯟꯁꯤꯅ ꯂꯥꯏꯖꯒꯨꯝ ꯁꯦꯡꯂꯕ ꯗꯗꯥꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩ ꯏꯇꯤꯟꯁꯤꯟꯕ ꯑꯩ ꯄꯥꯝꯗꯤꯌꯦ꯫ ꯑꯗꯨꯅ ꯗꯗꯥ, ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯇꯨꯅ ꯄꯥꯕꯨꯡꯅ ꯁꯤꯜꯂꯤꯕꯤ ꯂꯥꯏꯕꯛ ꯐꯕꯤ ꯃꯥꯒ ꯂꯨꯍꯣꯡꯕꯤꯌꯣ꯫ ꯑꯅꯨ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯕꯗ ꯉꯥꯟꯕꯅ ꯈꯨꯗꯥꯡ ꯇꯥꯞ ꯐꯥꯏ꯫ ꯐꯔꯦ ꯑꯅꯨ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯑꯩ ꯌꯥꯔꯒꯦ꯫ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯩꯒꯤ ꯏꯁꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯠꯇꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯅꯪꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯗ꯭ꯔꯕ ꯅꯨꯡꯁꯤꯕꯁꯦ ꯎꯗꯨꯅ ꯑꯩꯁꯨ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯅꯥꯊꯩꯔꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏꯁꯤꯗꯗꯤ ꯅꯪꯒꯤ ꯃꯃꯤ ꯅꯠꯇꯅ ꯀꯅꯥꯒꯤꯁꯨ ꯇꯥꯍꯜꯂꯣꯏ꯫ ꯉꯥꯟꯕ ꯃꯈꯨꯠ ꯅꯥꯝꯃꯅ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯆꯩ꯫ ꯇꯞꯅ ꯄꯥꯏꯔꯝꯕ ꯑꯅꯨꯒꯤ ꯈꯨꯠꯇꯨꯁꯨ ꯊꯥꯗꯣꯛꯂꯒ ꯆꯠꯂꯒꯦ ꯐꯥꯎ ꯍꯥꯏꯔꯝꯗꯅ ꯉꯥꯟꯕ ꯊꯣꯛꯈ꯭ꯔꯦ꯫ ꯊꯋꯥꯏꯅꯤ ꯈꯟꯖꯕ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯕꯗ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯅꯣꯡꯖꯨ ꯊꯥꯗ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯀꯥꯏꯕꯒꯨꯝ ꯁꯤꯟꯊꯔꯛꯂꯤ ꯂꯝꯍꯦꯜꯂꯕꯤ ꯄꯤꯔꯥꯡ ꯃꯍꯥꯛꯁꯨ꯫ ꯗꯗꯥ, ꯑꯩ ꯗꯗꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯗꯗꯥꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯑꯩꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯣꯏꯗꯨꯅ ꯍꯤꯡꯕ ꯉꯝꯕ ꯑꯣꯏꯒꯦꯀꯣ꯫ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯀꯥꯎꯊꯣꯛꯄ ꯇꯝꯃꯣ, ꯅꯤꯡꯁꯤꯡꯗꯕꯁꯨ ꯑꯣꯏꯌꯨꯀꯣ ꯗꯗꯥ꯫ ꯂꯩꯅꯥꯗꯒꯤꯁꯨ ꯍꯦꯟꯅ ꯊꯣꯠꯂꯤ ꯍꯥꯏꯅꯕ ꯅꯨꯖꯥꯒꯤ ꯊꯃꯣꯏꯅ ꯀꯟꯈ꯭ꯔꯕꯗ ꯊꯧꯗꯣꯛꯅꯨꯡꯒꯨꯝ ꯂꯥꯞꯅꯔꯦ ꯉꯁꯤꯗꯤ ꯊꯃꯣꯏ ꯑꯅꯤ꯫ ꯉꯁꯤꯇ ꯅꯠꯇꯦ, ꯍꯌꯦꯡꯇ ꯅꯠꯇꯦ, ꯃꯄꯣꯛꯁꯤꯃꯒꯤꯅꯤ꯫ ꯈꯥꯈ꯭ꯔꯦ ꯁꯛꯎꯗꯕ ꯁꯝꯕꯜ ꯑꯃꯁꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯂꯣꯠꯁꯤꯟꯗꯨꯅ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯅꯥꯅꯁꯨ ꯂꯥꯟꯕ ꯉꯝꯂꯣꯏꯗꯕ ꯃꯑꯣꯡꯗ ꯑꯃꯨꯛꯁꯨ ꯑꯣꯏꯔꯔꯦ ꯉꯁꯤꯗꯤ ꯃꯥꯂꯦꯝꯒ ꯑꯇꯤꯌꯥꯒ ꯀꯥꯏꯗꯨꯅ ꯆꯠꯄ ꯈꯣꯡꯆꯠꯅ꯫ ꯎꯅꯔꯁꯨ ꯊꯦꯡꯅꯔꯁꯨ ꯎꯅ ꯎꯅ ꯌꯦꯡꯅ ꯌꯦꯡꯅ ꯅꯛꯁꯤꯟꯅꯕ ꯌꯥꯗꯕꯒꯨꯝ ꯃꯥꯏꯀꯩ ꯑꯃꯃꯝꯗ ꯑꯁꯥ ꯑꯃꯃꯝꯒ ꯂꯣꯏꯅꯅ ꯆꯠꯈꯤꯕꯒꯨꯝ꯫